Hello, hello, ma'am, Santa, bro. Ma'am. How many students are interested in my class? Someone gave me. Zero 11 bets. Me sunma singi class within eco. Special class for maths. Me sunma sata singi class within me. I'm sitting. I was at your decana, right? I'm very interesting. I was at your decana, right? The city. I was at the boarding zone. I want to know give Harakane. I did a sing recently. I go sing your Satasing the song. I am so late about the cunning. Moido Pasati in the coaching luxury, the Moi Matinka Pamba, the Gi. I give beer membratas onka, swan by Mam Yaronganico. Matin Pang money. The minor dog with class Aina 9 p.m. The young queen at the Tongamoy 9:40 p.m. so I will talk in Calamani. I'll see timing J Yaroidore. See timings the Agisatra. See timings the Agisatra. Anika two specialist then Satra special Vanica say can todore. Mamani Mamani Aina Lake Pagin hired Mamani Lake Taka the Valeria Tunganoco. Adugi Gidi Thada Mangani Mamanisico. Lexical Suri Tungana Tactorio. Mabani Tungana Taka the Valina Nugi. See timing the class to do Paratado. I did the token plans it over never. Si plant open do yaro dure. Aduna Sumano in Totare. Timing G, dear time the Natra is hung with Revoco. Dear times the Karamatoni. Dear times the Ama, I think Nasinu Midang Tumagan the Kalagi. Dear times the Karamas the funny. Yam quid with the 40 minutes from Yam sang by Canada. No Magi. Haitaba Saturday the Dipum Nifuga sang Maloni. School the 45 minutes keep it with an Adumana Tageco. Talk to his Agidi to Piedum Kaido Panico. 011 base at the Uncle Macong sing the bar Satas in a Kamaito Uncle Ling and Gadagi have to give plan and Nitorokadisi. Aduga Maruina, Handaki SSCGD Tavakamudo. SSCGD is special. SSCGD is special. We didn't see 2025 the SSCGD Tavakamusna. Miski question. Kun Hamadu Manung do ko. Yamdrabada Tarada trying to soy mong to. So I live in the Hotgam Navagi sang the co. My Arabian Yavanina Zidi question to Arabas in the Kangalagadum Tapirakani, Maramok the Tipirakanika. I see me am Kaksum Kunu Nico, the Iri and the Lavenezu, Langtamandari and the Lazy. Mesta 20 question among the Tara trying to soy mong to Hotgam Navadum. I Nugi Anka Makong sang the Vasindu sing another Honabagi Matukta. Jidida Makung Yam Solaba, Zidi Lebanese exams, Dam Soma Satas in arrive the Mark Loyava topics in door.
ꯑꯗꯨꯝ ꯑꯩ ꯃꯣꯏꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯤꯗꯤꯗ SSGDꯗ ꯍꯪꯕ ꯌꯥꯕ ꯑꯔꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯖꯤ ꯑꯔꯥꯏꯕꯗ ꯀꯣꯏꯁꯟ ꯍꯪꯕ ꯏꯖꯤ ꯂꯦꯚꯦꯜ ꯀꯣꯏꯁꯟ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯗꯒꯤ ꯍꯦꯛꯇ ꯂꯥꯛꯑꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ ꯀꯣꯏꯁꯟ ꯑꯗꯨꯝ ꯂꯥꯛꯑꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ ꯀꯣꯏꯁꯟ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯥꯏꯁꯤ ꯀꯩꯅꯣ ꯇꯥꯛꯄꯤꯔꯅꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯨꯗꯝꯅꯤꯀꯣ ꯉꯁꯤꯗꯤ ꯗꯦꯃꯣꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯤ ꯅꯝꯕꯔ ꯑꯗꯨ ꯃꯥꯕꯨ ꯌꯦꯟꯕ ꯌꯥꯕ ꯅꯝꯕꯔꯁꯦ ꯃꯥꯕꯨ ꯌꯦꯟꯕ ꯌꯥꯕ ꯅꯝꯕꯔꯁꯦ ꯑꯅꯤꯗꯤ ꯍꯦꯟꯅ ꯂꯩꯇꯕ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯃꯦ ꯈꯜꯂꯁꯦ 2 ꯒꯨꯝꯕ ꯅꯝꯕꯔ ꯑꯃ ꯄꯤꯔꯦ ꯈꯜꯂꯣ ꯃꯥꯕꯨ ꯌꯦꯟꯕ ꯌꯥꯕ ꯅꯝꯕꯔꯁꯦ ꯑꯅꯤꯗꯤ ꯍꯦꯟꯅ ꯂꯩꯇꯕ ꯀꯅꯥꯅꯣ 1 ꯑꯃꯁꯨꯡ ꯃꯁꯥꯃꯛꯁꯤꯗꯤ ꯍꯦꯟꯅ ꯂꯩꯇꯕ 1 ꯑꯃꯁꯨꯡ ꯃꯁꯥꯃꯛꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯝꯕꯔꯅꯗꯤ ꯌꯦꯟ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯅꯝꯕꯔ ꯃꯈꯜ 2 ꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ 3 ꯖꯨꯅꯤ 1ꯒ 3 ꯃꯁꯥꯃꯛꯇ ꯌꯦꯟ ꯌꯥꯗꯦ ꯁꯤꯒꯨꯝꯕ 1ꯒ ꯃꯁꯥꯃꯛꯁꯤꯒ ꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯝꯕꯔꯅꯗꯤ ꯌꯦꯟ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯅꯝꯕꯔ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯀꯧꯋꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯗꯤꯐꯤꯅꯤꯁꯟꯁꯦ ꯂꯥꯏꯅ ꯍꯥꯏꯕꯤꯔꯅꯤꯀꯣ ꯑꯗꯣ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯤ ꯃꯇꯥꯡꯗ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯉꯤ ꯑꯗꯣ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯒꯁꯨ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝꯗ ꯍꯪꯗꯣꯏꯁꯦ ꯄꯨꯜꯂꯞꯇꯤꯅ ꯃꯌꯥꯝ ꯑꯩ ꯃꯦꯁꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤꯀꯣ ꯁꯥꯎꯒꯅꯨꯀꯣ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯅꯩꯅꯔ ꯁꯦꯠꯄ ꯐꯨꯔꯤꯠꯅꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯅꯤ ꯍꯥꯏꯔꯒ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯤꯠꯄ ꯅꯠꯇꯦꯕ ꯐꯨꯔꯤꯠꯁꯤ ꯔꯣꯅꯥꯜꯗꯣꯒꯤ ꯐꯦꯟ ꯀꯥꯡꯕꯨ ꯁꯥꯎꯔꯝꯗꯣꯏꯅꯤ ꯔꯣꯅꯥꯜꯗꯣ ꯐꯦꯟ ꯀꯥꯡꯕꯨ ꯌꯥꯎꯔꯝꯅꯤꯀꯣ ꯑꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯃꯦꯁꯤꯅꯦꯕꯀꯣ ꯃꯦꯁꯤ ꯑꯗꯨꯒ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠ ꯐꯦꯟꯗꯤ ꯅꯠꯇꯦꯕ ꯑꯩꯁꯤ ꯕꯥꯔꯁꯦꯂꯣꯅꯥ ꯐꯦꯟꯅꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠ ꯐꯨꯔꯤꯠ ꯂꯤꯠꯂꯦꯕ ꯑꯦꯗꯣꯟꯇꯦꯛꯀꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯦꯗꯣꯟꯇꯦꯛꯀꯤ ꯅꯨꯄꯥ ꯂꯤꯠꯂꯤꯡꯈꯩ ꯄꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯃꯥꯅ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠꯀꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯤꯠꯂꯛꯑꯦꯕꯀꯣ ꯑꯁ ꯃꯗꯨ ꯎꯕꯗ ꯉꯥꯎꯗꯅ ꯑꯍꯨꯝꯅꯤ ꯂꯩꯔꯛꯏꯁꯦꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗ ꯑꯃ ꯄꯤꯊꯣꯛꯑꯦ ꯑꯩꯅ 2 ꯊꯝꯃꯦ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯕꯣꯗꯤꯁꯤꯒ ꯑꯗꯨꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠ ꯐꯨꯔꯤꯠꯇꯣ ꯑꯩꯒꯤ ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯂꯤꯠꯊꯣꯛꯅꯕꯗ ꯁꯦꯠꯅꯗꯦ ꯑꯗꯨꯒꯤ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯠ ꯐꯨꯔꯤꯠꯇꯣ ꯑꯗꯨꯝ ꯑꯩ ꯀꯣꯏꯕ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯑꯔꯨ ꯑꯄꯥꯟꯗ ꯁꯤꯠꯅꯕ ꯑꯣꯏꯅ ꯊꯝꯃꯦꯕ ꯑꯗꯨꯅꯤ ꯑꯩ ꯃꯦꯁꯤ ꯐꯦꯟ ꯑꯣꯏꯒꯦꯔꯥ ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯦꯟ ꯑꯣꯏꯒꯦꯔꯥ ꯕꯥꯔꯁꯦꯂꯣꯅꯥꯒꯤ ꯐꯦꯟ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯃꯦꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯕꯥꯔꯁꯦꯂꯣꯅꯥ ꯑꯩ ꯌꯦꯡꯗ꯭ꯔꯦ ꯑꯩ ꯃꯦꯁꯤ ꯈꯛꯇꯅꯤ ꯑꯗꯨꯗꯣ ꯃꯦꯁꯤ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯖꯔꯁꯨ ꯃꯦꯁꯤꯗ ꯉꯥꯎꯖ ꯇꯥꯔꯒꯁꯨ ꯑꯩ ꯔꯣꯅꯥꯜꯗꯣꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯀꯩꯅꯣꯗ ꯈꯤꯇꯪ ꯍꯦꯟꯅꯩ ꯍꯥꯏꯕ ꯋꯥꯅꯤ ꯔꯣꯅꯥꯜꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯃꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯕꯅꯤꯀꯣ ꯃꯣꯏꯅ ꯐꯥꯎꯔꯝꯃꯤꯁꯦ ꯀꯅꯥꯝꯇꯅꯁꯨ ꯃꯣꯏ ꯃꯄꯥ ꯌꯧꯕꯗꯤ ꯄꯥꯛ ꯉꯝꯃꯔꯣꯏꯕꯀꯣ ꯑꯩ ꯐꯣꯟ ꯑꯃ ꯄꯥꯏ 이부터 ꯑꯩ ꯀ꯭ꯂꯥꯁ ꯇꯧꯔꯤꯌꯦ ꯍꯜꯂꯣ ꯍꯥ ꯑꯣ ꯊꯥꯔꯒ ꯑꯩꯗꯤ ꯃꯣ ꯃꯇꯦꯡ ꯇꯧꯔ ꯃꯤꯅꯤꯠ 10 ꯑꯃꯇ ꯉꯥꯏꯌꯣ ꯑꯗꯣ ꯔꯣꯅꯥꯜꯗꯣ ꯃꯦꯁꯤꯒꯁꯦ ꯍꯣꯏ ꯃꯣꯏ ꯃꯔꯤ ꯌꯦꯠꯅꯕꯗꯣ ꯁꯥꯎꯔꯉꯥꯏ ꯂꯩꯇꯦ ꯌꯦꯠꯅꯅꯤꯡꯕ ꯀꯥꯡꯕꯨ ꯌꯦꯠꯅꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯔꯣꯅꯥꯜꯗꯣꯒ ꯃꯦꯁꯤꯒꯁꯦ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯕꯗꯨꯅꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯒꯠꯂꯤꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯤꯁꯤ ꯅꯠꯇ꯭ꯔꯅꯦ ꯌꯦꯠꯅꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯩꯗꯤ ꯌꯦꯠꯅꯕꯗꯤ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯔꯣꯅꯥꯜꯗꯣꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯐꯦꯟ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤꯗꯤꯀꯣ ꯑꯩꯗꯤ ꯑꯅꯤꯃꯛ ꯍꯩꯌꯦꯕ ꯔꯣꯅꯥꯜꯗꯣꯅ ꯉꯝꯕꯗꯣ ꯃꯦꯁꯤꯅ ꯉꯝꯗꯕ ꯃꯌꯥꯝ ꯂꯩ ꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯍꯥꯏꯔꯒꯗꯤ ꯃꯦꯁꯤꯅ ꯍꯦꯛꯇ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯔꯣꯅꯥꯜꯗꯣ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯃꯅ ꯑꯃ ꯍꯦꯟꯅꯕꯗꯤ ꯑꯗꯨꯝ ꯂꯩꯅꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯇꯥꯛꯄ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯦꯅ ꯈꯟꯕ ꯁꯥꯇ꯭ꯔꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨ ꯑꯣꯖꯥꯗꯨꯅ ꯅꯨꯡꯉꯥꯏ ꯍꯦꯜꯂꯦ ꯍꯥꯏꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯩ ꯑꯩꯅ ꯍꯦꯜꯂꯤ ꯁꯥꯕꯕꯨꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯃꯤꯁꯨ ꯂꯩꯅꯤ ꯑꯩꯁꯤ ꯁꯛ ꯐꯖꯩꯅ ꯈꯟꯕꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯊꯤꯅ ꯈꯟꯕꯤꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯌꯥꯝ ꯀꯣ ꯌꯦꯠꯅꯔꯣꯏꯗꯧꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯦꯁꯤ ꯐꯨꯔꯤꯠ ꯂꯤꯠꯂꯦꯅꯀꯣ ꯇꯁꯦꯡꯕꯩꯗꯤ ꯑꯩꯁꯤ ꯐꯨꯔꯤꯠꯁꯤ ꯂꯤꯠꯂꯣꯏꯒꯦꯗꯤ ꯈꯟꯕꯅꯦꯕꯀꯣ ꯁꯨꯝ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯂꯤꯠꯄꯒꯤ ꯐꯨꯔꯤꯠ ꯍꯦꯛ ꯑꯣꯏꯕꯗꯣ ꯌꯥꯝ ꯑꯗꯨ ꯑꯣꯏꯕꯗꯨꯗ ꯇꯥꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯦ ꯑꯩ ꯀ꯭ꯂꯥꯁꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯤꯠꯄ ꯅꯠꯇꯦ ꯅꯣꯏꯅ ꯐꯨꯔꯤꯠꯁꯤꯀꯣ ꯅꯟ ꯌꯥꯎꯋꯦꯕ ꯃꯦꯁꯤ ꯐꯦꯟ ꯑꯣꯏꯔꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯣꯛꯑꯒꯦ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗ ꯉꯁꯥꯏ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯒꯅꯣꯕ ꯑꯗꯨꯝꯕꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯤ ꯁꯣꯝꯗ ꯂꯥꯛꯀꯦꯁꯦ ꯀꯥꯟꯇꯦ ꯄꯣꯏꯟ ꯉꯁꯤ ꯈꯤꯇꯪ ꯇꯥꯛꯏꯉꯩꯗꯨꯗ ꯃꯇꯦꯛ ꯈꯔ ꯌꯥꯝ ꯀꯨꯏꯅ ꯅꯠꯇꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯔꯤꯚꯤꯖꯟ ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯄꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯅꯤ ꯈꯟꯗꯣꯛꯎ ꯃꯌꯥꯝ ꯀꯣ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯥꯏꯕ ꯅꯝꯕꯔꯁꯦ ꯀꯔꯝꯕ ꯅꯝꯕꯔꯕꯨ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯄꯤꯔꯝꯕ ꯅꯝꯕꯔ ꯑꯃ ꯃꯥꯕꯨ ꯌꯦꯟꯕ ꯌꯥꯕꯁꯦ 1 ꯑꯃꯁꯨꯡ ꯃꯁꯥꯃꯛ ꯅꯠꯇꯅꯗꯤ ꯑꯇꯩ ꯂꯩꯇꯕ ꯑꯗꯨꯝꯕ ꯅꯝꯕꯔꯁꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯅꯤ ꯍꯥꯏꯔꯣ ꯌꯥꯔꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯅꯨꯡꯗ ꯄꯨꯂꯞ ꯍꯪꯗꯧ ꯅꯠꯇ꯭ꯔꯦꯕ 1ꯗꯒꯤꯅ 100 ꯐꯥꯎꯗ ꯍꯪꯒꯗꯧꯅꯦꯕ 1ꯗꯒꯤꯅ 100 ꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ 25 ꯂꯩꯕꯅꯦꯕꯀꯣ 50 ꯂꯩꯕ ꯍꯥꯏꯔꯤꯕ 50ꯁꯤ ꯆꯤꯟꯐꯥ ꯄꯨꯔꯣ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯀꯜꯂꯦꯕ ꯁꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄ ꯑꯃ ꯃꯤꯒꯤꯗ ꯇꯥꯈꯤꯕ ꯑꯃ ꯍꯪꯗꯤ ꯌꯥꯝ ꯍꯪꯒꯜꯂꯦ ꯑꯗꯣ ꯁꯤꯒꯤꯁꯦ
ꯀꯔꯤ ꯍꯥꯏꯕ ꯁꯥꯏꯀ꯭ꯂꯣꯟ ꯕ꯭ꯔꯣ ꯁꯥꯔꯒꯤ ꯀꯣꯆꯤꯡꯁꯦ GS ꯔꯤꯖꯅꯤꯡ ꯃꯦꯠꯁ ꯁꯤꯂꯦꯕꯁ ꯂꯣꯏꯅ ꯁꯨꯕ ꯅꯠꯇ꯭ꯔꯒ ꯃꯦꯠꯁ ꯈꯛꯇ ꯅꯠꯇꯦ ꯂꯣꯏ ꯁꯨꯏꯌꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯃꯦꯠꯁ ꯂꯣꯏ ꯁꯨꯏ ꯃꯌꯥꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯂꯣꯏ ꯁꯨꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯚꯤꯖꯟ ꯑꯦꯀꯥꯗꯃꯤ ꯑꯩ ꯍꯥꯟꯅ ꯇꯧꯔꯝꯕ ꯀꯣꯆꯤꯡꯗꯣ ꯏꯃꯥꯟꯅꯕ ꯃꯣꯏ ꯇꯧꯔꯦꯀꯣ ꯃꯣꯏꯅ ꯃꯣꯏꯒꯤ ꯇꯧꯖꯔꯦ ꯑꯩꯅ ꯚꯤꯖꯟ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯒ ꯁꯨꯝ ꯀꯣꯆꯤꯡꯗ ꯉꯥꯎꯖ ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯣꯆꯤꯡꯗ ꯊꯋꯥꯏ ꯊꯥꯔ ꯃꯤ ꯑꯃ ꯑꯣꯏꯖꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯔꯀꯥꯔꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯨ ꯇꯧꯖꯦꯅ ꯇꯧꯁꯤꯜꯂꯒꯦ ꯇꯧꯕꯅꯤ ꯚꯤꯖꯟ ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔ ꯊꯣꯟꯕꯅꯤ ꯌꯦꯡꯒꯦ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯖꯥ ꯑꯣꯏꯅꯤ ꯁꯨꯝꯕꯒꯤ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯃꯌꯥꯝ ꯑꯇꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯗ ꯈꯔ ꯈꯦꯠꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯁꯤꯗꯤ ꯀꯣꯆꯤꯡ ꯌꯥꯎ ꯂꯥꯛꯏꯕ ꯑꯉꯥꯡ ꯑꯝꯇ ꯅꯠꯇꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯉꯥꯛꯇ 12 ꯂꯣꯏꯔꯛꯑꯕ BA ꯀꯥꯔꯕ ꯗꯤꯁꯤꯖꯟ ꯂꯧ ꯉꯝꯃꯕ ꯉꯥꯛꯇꯅꯤꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯅꯦ ꯀ꯭ꯂꯥꯁ ꯇꯥꯛꯄ ꯅꯨꯡꯉꯥꯏꯕ ꯍꯦꯛ ꯋꯥꯠꯂꯛꯄꯗ ꯄꯥꯝꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯃꯤꯅ ꯄꯥꯝꯅꯕꯒꯗꯧ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯐꯔꯤꯉꯩ ꯋꯥ ꯉꯥꯡꯕ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯤꯉꯩ ꯆꯍꯤ 4-5 ꯑꯃꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯧꯅꯨ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯔꯤꯁꯤ ꯑꯗꯨꯒ ꯀꯣꯏꯁꯟ ꯆꯥꯟꯅꯅ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯗꯁꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ 1 ꯗꯩ 100 ꯐꯥꯎꯗ ꯑꯩꯒꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ ꯆꯤꯟꯐꯥ ꯄꯨꯅꯕ ꯑꯩꯒꯤ ꯇꯤꯞꯁ ꯑꯃ ꯍꯥꯏꯕꯤꯔꯝꯒꯦꯕ ꯁꯤ ꯆꯤꯟꯐꯥ ꯄꯨꯔꯗꯤ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ 2 3 5 7 11 13 17 19 ꯀꯣ ꯑꯗꯒꯤ ꯁꯤ ꯑꯅꯤꯁꯤ ꯈꯪꯉꯣꯕ 23ꯒ 29 ꯈꯪꯉꯕ ꯁꯤ ꯑꯅꯤꯁꯤ ꯈꯪꯉꯗꯤ ꯑꯇꯩ ꯈꯪꯕ ꯂꯥꯏꯕꯅꯤ ꯁꯤꯗ 30 ꯇꯤꯟꯁꯤꯜꯂꯒ 53 30 ꯑꯃꯨꯛ ꯇꯤꯟꯁꯤꯜꯂꯣ 53ꯗ 30 ꯇꯤꯟꯁꯤꯜꯂꯗꯤ 83 ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯣꯕ 30 ꯇꯤꯟꯁꯤꯜꯂ ꯆꯠꯄꯅꯦ 29ꯗꯒꯤ 30 ꯇꯤꯟꯁꯤꯜꯂꯗꯤ 59 30 ꯇꯤꯟꯁꯤꯜꯂꯗꯤ 89 ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯍꯨꯝꯁꯤꯃ ꯑꯗꯒꯤ 31 37ꯁꯤꯃ ꯈꯪꯖꯤꯜꯂꯣ ꯁꯤ ꯈꯪꯉꯗꯤ 30 ꯇꯤꯟꯁꯤꯜꯂꯗꯤ 61 30 ꯇꯤꯟꯁꯤꯜꯂꯗꯤ 91 91ꯗꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯇꯥꯗꯦ 30 ꯇꯤꯟꯁꯤꯜꯂꯗꯤ 67 30 ꯇꯤꯟꯁꯤꯜꯂꯗꯤ 97 ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯣꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤ ꯈꯪꯉꯗꯤ 30 ꯇꯤꯟꯁꯤꯜꯂ ꯇꯥꯕꯅꯤ ꯑꯗꯒꯤ 41 43 47 ꯑꯗꯒꯤ 71 73 ꯁꯤꯃ 30 ꯇꯤꯟꯁꯤꯜꯂꯒ ꯇꯥꯒꯗꯧꯗꯣ ꯑꯗꯨ ꯁꯤꯃꯗꯤ ꯃꯄꯥ ꯌꯥꯗ꯭ꯔꯦ ꯃꯄꯥ ꯁꯣꯏꯔꯦ ꯁꯤꯅ ꯃꯄꯥ ꯁꯣꯏꯕꯒꯤ ꯑꯟꯗꯔꯂꯥꯏꯟ ꯇꯧ ꯁꯤ ꯑꯇꯩꯗꯤ ꯆꯨꯝꯃꯦꯀꯣ 30 ꯇꯤꯟꯁꯤꯜꯂ ꯇꯥꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯕꯨ ꯍꯦꯛ ꯆꯤꯟꯐꯥ ꯄꯨꯔꯕ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯒꯜꯂꯦ ꯊꯥꯏꯅ ꯍꯪꯈꯤꯕꯗꯣ ꯍꯣꯏ ꯂꯝ ꯂꯥꯞꯄꯁꯤꯡ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯨ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯪꯉꯤꯁꯦ 1 ꯗꯩ 100 ꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯀꯌꯥ ꯂꯩꯒꯦ 1 ꯗꯩ 50 ꯐꯥꯎꯗ ꯀꯌా ꯂꯩꯒꯦ 50 ꯗꯩ 100 ꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯀꯌꯥ ꯂꯩꯒꯦ ꯁꯤ ꯍꯪꯈ꯭ꯔꯦꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯪꯕꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯍꯪꯉꯦ 1 ꯗꯩ 100 ꯐꯥꯎꯗ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯀꯌꯥ ꯂꯩꯒꯦ 1 ꯗꯩ 50 ꯐꯥꯎꯗ ꯀꯝꯄꯣꯖꯤꯠ ꯀꯌꯥ ꯂꯩꯒꯦ 50 ꯗꯩ 100 ꯐꯥꯎꯗ ꯀꯝꯄꯣꯖꯤꯠ ꯀꯌꯥ ꯂꯩꯒꯦ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯅꯠꯇꯕ ꯅꯝꯕꯔꯗꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯅꯠꯇꯕ ꯅꯝꯕꯔ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ 2 ꯍꯥꯏꯕ ꯅꯝꯕꯔꯁꯦ माबु येनबे याबा नंबर अनि लई हैदना अदुगा 4 हाबा नंबर जदि माबु येनया नंबर जे 1 नसु यारे 2 नसु यारे 4 मा साउंसु यारे माबु येनया नंबर जे अनि दि हेलबा माबु येनया बा नंबर जे अनि दि हेलेको अता 4 गुम नंबर जे के को कंपोजिट नंबर को हेदी माबु येनबे याबा पिरम नंबर अमा माबु येनबे याबा नंबर अनि दि हेलेरबा मदु कंपोजिट नंबर को रे याम क्लास अइना हाना जो हाइजग्रे को सुमा क्लास दि हाना दगी मेस मखोंग सिंगपा मेट्रिक पाउडर मेस मखोंग सिंग मीना देरा तानिंग दे दा एवरी फिल्म द लेनी ए ngसाइना हाइग्रे 011 बेस हाइ दोइना को अंक जे अखोगी पुरा 0 द लेबा छात्र सिंगी सुम निंगसिंग नबा तोबा क्लास ने ए हाना हायौरी दना से अदुना आई दि सि पब्लिक लाइफ ओ थानिंग दे सिगी वीडियो सिमदी याना भाजा आई जी कक्सिंग होनो देने को मेस की बेसिक एकदम हाउडी है एसएससी कोर्स से एकदम एसएससी दी की से मैम आई जी 16,000 लौरगा तोरम बने जी था जुनोय अक्टोबर नवंबर दिसंबर जनवरी फेब्रुआरी दा दम था बाई चांस ने अदु था मरी मखाई मया लेरी अदुना फी जे अइना 20% ता थोगा सुमाइना फी जे 20% ऑफ ओरगा सुमाइना हजि तौरी मैम यादीने कोचिंग तो बाइजी ओजा मनी जोजी पैसा चाउ चाउ लौरे को अदुना हेते यादबनी मतम जिगी सनबीनी तोलोब ता हरदी हजि के दोरे जीडी संग मीसिंग जे आई ट्रेनिंग मनुंग दे सात्र 59000 चाइ हजि कासे मकोता ट्रेनिंग मनुंग दे एसएसबी गा ओइबो कमुदो अदुम तोलोब चावनी तोलोब दे हेंगलेसिनी अदुना ट्यूशन फी गे से कोइना लौरिसि
ꯌꯥꯝ ꯇꯥꯔꯕꯅꯦ ꯈꯜꯂꯦ ꯑꯩꯒꯤꯗꯤ ꯁ꯭ꯃꯥꯔꯠ ꯕꯣꯔꯗ ꯉꯥꯛꯇꯅꯤ ꯁꯤꯖꯤꯟꯅꯩꯁꯤꯀꯣ ꯑꯩꯗꯤ ꯁ꯭ꯃꯥꯔꯠ ꯕꯣꯔꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯑꯩꯒꯤꯗꯤ ꯋꯥꯏꯠ ꯕꯣꯔꯗ ꯅꯠꯇꯦ ꯁ꯭ꯃꯥꯔꯠ ꯕꯣꯔꯗꯅꯤ ꯁꯤ ꯃꯩ ꯆꯥꯔꯤꯅꯤ ꯑꯗꯨꯝ ꯀꯣ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯦꯗ ꯄꯤꯔꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯦ ꯐꯤꯆꯔꯁꯤ ꯋꯥꯡꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯅꯣꯏ ꯄꯥꯛ ꯇꯧꯅꯗ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯧꯗꯣꯛꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯃꯤꯀꯞ ꯊꯣꯛꯆꯔꯛꯁꯅꯨ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕꯅꯤ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯈꯪꯉꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯈꯪꯉꯦꯀꯣ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯥꯏꯅ ꯃꯁꯤꯡ ꯑꯃ ꯂꯩꯔꯦ ꯃꯥꯕꯨ ꯌꯦꯟꯕ ꯌꯥꯕ ꯅꯝꯕꯔ ꯑꯅꯤꯗꯤ ꯍꯦꯟꯅ ꯂꯩꯔꯔꯣꯏ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯍꯥꯏꯔꯒꯅ ꯃꯥꯕꯨ ꯌꯦꯟꯕ ꯌꯥꯕ ꯅꯝꯕꯔꯁꯦ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯔꯛꯑꯕ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯀꯧꯔꯅꯤ ꯁꯨꯃꯥꯏꯅ ꯈꯪꯉꯣ ꯑꯗꯨꯅ 1ꯗꯩ 100 ꯐꯥꯎꯗ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯀꯌꯥ ꯂꯩ ꯑꯗꯒꯤ 1ꯗꯩ 100 ꯐꯥꯎꯗ ꯀꯝꯄꯣꯖꯤꯠ ꯅꯝꯕꯔ ꯀꯌꯥ ꯂꯩ ꯑꯗꯒꯤ 1ꯗꯒꯤꯅ 100 ꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯀꯌꯥ ꯂꯩ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯦꯚꯔꯦꯖꯀꯤ ꯃꯇꯥꯡꯗꯁꯨ ꯍꯪꯉꯤ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ 5ꯒꯤ ꯑꯦꯚꯔꯦꯖ ꯀꯅꯥꯅꯣ ꯃꯥ ꯍꯪꯉꯤꯁꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ 5ꯒꯤ ꯑꯦꯚꯔꯦꯖ ꯀꯅꯥꯅꯣ 5.6 ꯇꯥꯕꯅꯤ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ 10 ꯑꯦꯚꯔꯦꯖ ꯀꯅꯥꯅꯣ 12.9 ꯊꯥꯕꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ 9ꯒꯤ ꯑꯦꯚꯔꯦꯖ ꯀꯅꯥꯅꯣ ꯍꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤꯀꯣ 20ꯗꯒꯤꯅ 40 ꯐꯥꯎꯗ ꯂꯩꯕ ꯅꯝꯕꯔꯁꯤꯡꯗꯨꯒꯤ ꯑꯦꯚꯔꯦꯖ ꯄꯨꯊꯣꯛ ꯁꯤ ꯖꯤꯗꯤꯗ ꯂꯣꯏ ꯍꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯩ ꯖꯤꯗꯤꯒꯤ ꯇꯣꯏꯅ ꯇꯥꯛꯂꯝꯃꯦ ꯈꯪꯉꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯖꯤꯗꯤꯒꯤ ꯇꯥꯏꯅ ꯖꯤꯗꯤ ꯈꯛꯇꯒꯤ ꯇꯥꯛꯄ ꯉꯝꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯇꯥꯏꯁꯤ ꯁꯤꯖꯤꯑꯦꯜꯒꯤꯁꯨ ꯍꯧꯖꯤꯛ ꯕꯦꯁ ꯇꯧꯔꯤꯕ ꯑꯩꯒꯤꯗꯤ ꯖꯤꯗꯤꯒꯤꯗꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯖꯤꯗꯤ ꯍꯥꯏꯔꯒ ꯖꯤꯗꯤ ꯏꯁꯄꯤꯁꯦꯜ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯕꯦꯁꯀ ꯄꯨꯟꯁꯤꯟꯅꯕ ꯖꯤꯗꯤ ꯈꯛꯇꯒꯤ ꯕꯦꯁꯇ ꯑꯗꯨꯝ ꯑꯗꯨꯅꯅꯦ ꯍꯟꯗꯛ ꯑꯩ 64 ꯂꯝꯖꯦꯟ ꯆꯦꯜꯂꯤꯗꯣ ꯍꯟꯗꯛ ꯁꯥꯇ꯭ꯔ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯆꯦꯜꯂꯤꯁꯦ ꯑꯩ ꯁꯥꯇ꯭ꯔ 64 ꯌꯥꯎꯋꯦꯕ ꯉꯁꯤ ꯁꯥꯇ꯭ꯔ ꯃꯣꯏ 3 ꯂꯥꯛꯑꯦ ꯋꯥꯡꯖꯤꯡꯗꯩ ꯑꯃ ꯊꯧꯕꯥꯜ ꯈꯤꯜꯂꯤ ꯂꯩꯀꯥꯏꯗꯩ 3 ꯃꯣꯏ 3 ꯂꯥꯛꯏꯁꯤꯡꯁꯦ ꯃꯥꯔꯛꯁꯦ ꯑꯃꯕꯨꯗꯤ 80 ꯄ꯭ꯂꯁꯅꯤ 3 ꯑꯃꯗꯤ ꯆꯥꯝꯃ ꯂꯥꯟꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯣꯏꯁꯤ ꯃꯦꯗꯤꯀꯦꯜ ꯂꯣꯏꯈ꯭ꯔꯦꯕ ꯃꯦꯗꯤꯀꯦꯜ ꯐꯤꯜ ꯂꯣꯏꯔ ꯊꯣꯔꯛꯑꯦꯕꯀꯣ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯒꯤ ꯑꯗꯣ ꯃꯣꯏꯁꯤ ꯃꯦꯠꯁꯇ 10 ꯑꯦꯇꯦꯝ ꯇꯧꯕꯗ 20 ꯀꯣꯏꯁꯟ ꯑꯦꯇꯦꯝ ꯇꯧꯕꯗ 18 ꯆꯨꯝꯕ 17 ꯆꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯤꯀꯣ ꯃꯦꯠꯁ ꯂꯣꯏꯅ ꯃꯥꯔꯛ ꯐꯖꯕꯅꯦ ꯃꯦꯠꯁꯇ ꯀꯩꯒꯤꯅꯣ ꯑꯩ ꯃꯦꯠꯁꯀꯤ ꯑꯣꯖꯥꯅꯦ ꯑꯩ ꯐꯖꯅ ꯏꯁꯄꯤꯁꯦꯜꯂꯤ ꯃꯣꯏ ꯅꯩꯕꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯦꯠꯁꯁꯤ ꯃꯥꯔꯛ ꯋꯥꯡꯕꯅꯦ ꯑꯗꯨꯅ ꯃꯣꯏ ꯃꯥꯔꯛ ꯋꯥꯡꯉꯛꯏꯁꯦ ꯃꯣꯏ ꯑꯩ ꯈꯜꯂꯅꯤꯅ ꯑꯁꯥ ꯇꯧꯏ ꯏꯁꯣꯔꯅꯁꯨ ꯆꯥꯟꯗꯧ ꯃꯥꯜꯂꯤ ꯃꯥꯔꯛ 100 ꯂꯥꯜꯂꯃꯤꯅ ꯈꯜꯂꯅꯤꯀꯣ ꯃꯈꯣꯏꯗꯣ ꯑꯩꯒꯤ ꯀꯣꯆꯤꯡ ꯑꯅꯧꯕ ꯂꯤꯡꯈꯠꯂꯤ ꯚꯤꯖꯟ ꯑꯦꯀꯥꯗꯃꯤ ꯂꯤꯡꯈꯠꯂꯦ ꯍꯥꯏꯕꯗꯨꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕ ꯑꯣꯏꯅꯀꯣ ꯍꯔꯥꯎꯕꯒꯤ ꯂꯥꯛꯑꯦ ꯃꯣꯏꯗꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯃꯣꯏ ꯂꯥꯛꯄꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯦꯛ ꯑꯃ ꯂꯧꯕꯅꯦ ꯃꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯊꯧꯕꯥꯜꯗꯒꯤ ꯕꯣꯔꯤꯁ ꯚꯥꯁꯀꯔ ꯑꯗꯒꯤ ꯀꯩꯅꯣ ꯕꯥꯕꯥꯅꯟꯗ ꯑꯗꯨ ꯋꯥꯡꯖꯤꯡꯗꯒꯤ ꯁꯔꯖꯤꯠ ꯑꯩꯅ ꯍꯥꯏꯖꯤꯕ ꯅꯣꯏ ꯋꯥꯡꯖꯤꯡꯒꯨꯝꯕ ꯊꯧꯕꯥꯜꯒꯨꯝꯕ ꯁꯥꯇ꯭ꯔ ꯌꯥꯎꯔꯝꯃꯗꯤ ꯈꯪꯉꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯑꯝꯗꯥꯏꯒꯤ ꯃꯥꯏꯊꯣꯡ ꯃꯈꯥ ꯂꯥꯝꯕꯗꯨ ꯎꯔꯒ ꯅꯣꯏꯁꯨ ꯀꯩ ꯀꯩꯅꯣ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯅꯤ ꯃꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯃꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯣ ꯅꯣꯏꯁꯨ ꯍꯧꯖꯤꯛꯅꯦ ꯊꯥ 4 ꯈꯔ ꯍꯦꯟꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯊꯥ 4 ꯈꯔ ꯍꯦꯟꯅ ꯂꯩꯔꯤꯕꯁꯦ ꯃꯌꯥꯝ 5 ꯃꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯖꯥꯝꯁꯦ ꯅꯣꯡꯃꯗ ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯦꯡ ꯇꯥꯔꯛꯄ ꯉꯟ ꯇꯥꯔꯛꯄ ꯌꯥꯏꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯁꯦ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯉꯥꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯔꯤ ꯑꯩꯅꯁꯨ ꯗꯤꯁꯀꯥꯎꯟ ꯄꯤꯔꯤꯉꯩꯗ ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯁꯨꯝ ꯀꯣꯆꯤꯡꯒꯤ ꯅꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯗ ꯄꯩꯁꯥꯒꯤ ꯁꯥꯇ꯭ꯔ ꯈꯣꯝꯃꯤ ꯍꯥꯏꯅ ꯋꯥꯔꯧꯒꯅꯣꯕ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯁꯨ ꯀꯨꯔꯨꯞ ꯀꯨꯠꯂꯦ ꯑꯗꯒꯤ ꯍꯣꯠꯅꯩꯕ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯀꯣ ꯁꯥꯇ꯭ꯔꯒꯤ ꯍꯣꯠꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯏꯅ ꯈꯤꯇꯪ ꯂꯥꯛꯄꯤꯔꯒ ꯇꯨꯏꯁꯟ ꯐꯤꯁꯦ ꯑꯩꯗꯤ ꯃꯌꯥꯝꯗꯩꯁꯨ ꯇꯥꯕ ꯅꯣꯏ ꯇꯥꯔꯝꯒꯅꯤ ꯍꯟꯗꯛꯇꯁꯨ ꯑꯇꯣꯞꯄ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯀꯣꯆꯤꯡ ꯌꯥꯎꯔꯤ 17,000 ꯂꯧꯔꯒ ꯁꯥꯇ꯭ꯔ ꯑꯃ ꯑꯗꯣ ꯃꯥꯁꯦ ꯑꯇꯣꯞꯄ ꯀꯣꯆꯤꯡ ꯌꯥꯎꯔꯨꯕꯗ ꯊꯕꯛ ꯑꯇꯣꯞꯄ ꯀꯣꯆꯤꯡ ꯁꯤꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯇꯧꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯖꯤꯗꯤꯒꯨꯝꯕꯗꯨꯗꯗꯤ ꯀꯣꯆꯤꯡꯗꯨ ꯆꯥꯟꯅꯗ꯭ರೆ ꯑꯗꯣ ꯃꯃꯥꯡ ꯐꯦꯜ ꯑꯣꯏꯔꯦ ꯃꯥꯏ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯎꯏ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯥꯎꯒꯦꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥꯅ 17,000 ꯇꯤꯡꯉꯨꯔꯒ ꯂꯥꯛꯄꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯃꯥꯁꯦ 16,000 ꯇꯤꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ 20% ꯗꯤꯁꯀꯥꯎꯟ ꯄꯤꯔꯗꯤ ꯃꯥꯅ ꯇꯤꯡꯗꯣꯏꯗꯨ ꯁꯤꯅꯦꯕ ꯑꯗꯣ ꯑꯩ ꯂꯨꯄꯥ 200 ꯑꯃꯅ ꯐꯣꯝꯒ ꯗꯤꯖꯤꯇꯦꯜ ꯑꯥꯏ ꯀꯥꯔꯗ ꯍꯥꯏꯇꯥꯔꯦ ꯑꯥꯏ ꯀꯥꯔꯗꯁꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯁꯥꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯥꯏ ꯀꯥꯔꯗ ꯌꯥꯝ ꯄꯥꯏꯗ ꯌꯥꯗ꯭ꯔꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯨꯝꯕ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯄꯜꯂꯛꯄ ꯅꯣꯏ ꯋꯥꯔꯧꯒꯅꯣꯕ ꯑꯩ ꯃꯃꯜ ꯌꯥꯝ ꯍꯣꯡꯕ ꯄꯥꯝꯃꯒꯁꯨ ꯑꯩꯒꯤꯗꯤ ꯂꯨꯄꯥ 3,000 ꯄꯤꯔꯒ SSCGDꯒꯤ ꯐꯨꯜ ꯀꯣꯔꯁ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃꯁꯨ ꯄꯩꯁా ꯁꯥꯔꯤꯁꯤ ꯃꯣꯕꯥꯏꯜ ꯑꯦꯞ ꯁꯥꯕꯗꯁꯨ ꯄꯩꯁꯥ ꯆꯪꯉꯦꯕꯀꯣ ꯃꯣꯕꯥꯏꯜ ꯑꯦꯞꯁꯤꯗꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤ ꯑꯦꯞꯁꯦ ꯑꯩ ꯀꯟꯅ ꯇꯛꯅꯔꯤ ꯍꯧꯖꯤꯛꯇꯁꯨ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯊꯨꯅ ꯄꯤꯕꯤꯔꯛꯑꯣ ꯍꯟꯗꯛ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯀꯩ ꯃꯅꯨꯡ ꯄꯤꯗ ꯌꯥꯔꯣꯏ ꯑꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯩꯁꯦ ꯍꯥꯠꯇꯣꯔꯦ ꯑꯦꯞꯁꯤ ꯂꯩꯔꯒꯗꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯁꯤ ꯃꯍꯨꯠꯇ ꯃꯣꯕꯥꯏꯜ ꯑꯦꯞꯁꯤꯗꯩꯁꯤꯗ ꯃꯐꯝ ꯆꯥꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯤꯕꯗꯨꯁꯨ ꯂꯥꯏꯔꯅꯤ ꯃꯦꯠꯁ ꯍꯥꯏꯔꯒ ꯃꯦꯠꯁꯀꯤ ꯇꯣꯉꯥꯟꯅꯀꯣ ꯃꯦꯠꯁ ꯍꯥꯏꯔꯒ ꯃꯦꯠꯁꯀꯤ ꯄꯔꯁꯦꯟꯇꯦꯖ ꯄ꯭ꯔꯣꯐꯤꯠ ꯂꯣꯁ ꯁꯨꯃꯥꯏꯅ ꯃꯐꯝ ꯆꯥꯅ ꯇꯥꯛꯈꯤꯕꯒꯤ PDF ꯇꯥꯛꯈꯤꯕꯒꯤ ꯀ꯭ꯂꯥꯁ ꯅꯣꯠ ꯇꯥꯛꯈꯤꯕꯒꯤ ꯀ꯭ꯂꯥꯁ ꯅꯝꯕꯔ 1 2 3 ꯂꯣꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯏꯪꯂꯤꯁ ꯍꯥꯏꯔꯒꯁꯨ ꯏꯪꯂꯤꯁꯀꯤꯁꯨ vocabulary ꯒ꯭ꯔꯥꯃꯥꯔ ꯁꯦꯡꯅ ꯊꯥꯒꯠꯂꯦ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯆꯍꯤ ꯑꯃ 1 year ꯚꯦꯂꯤꯗꯤꯇꯤꯒ ꯄꯤꯒꯗꯧꯕꯅꯦꯕ ꯑꯩꯅ
lupa lising mari ni yaba Delhi sum taunari type to ina hongdok pane hatare app saba mi du ko Manipur da kanana sagi ju khangde lupa lam khai longni na kawadagi office ama de haire ado ai paisa du yam hen pa ba mi na tabni ngam jada da nai khara hongma da khoi inau brother thokpa mana ma sang ngam ni san mane July de sarak ni kuira da yo ado sarak ko mi na thabak chinna chinna magi achim matam kai tho khara hongna sabi bu da ai taksil lu bu sungam dre aduni tawjari si myam aina tawri si ai sa gi kana na bagi matak ta satra myam da ahong moment da ep ka tawraga tawba chinoi punsi thingnaram gi roi Delhi da di tawnare adu maitalon da aina taiba myam si phajana mafang khang na haibudu phatrane mayang gi afaba khara tawba ji di puning thogot pi wai tare 24 minutes ta yawo makai khali kaya bano aduna aina haningi si myam ko aduna ep tu jam khanarani ado ep tu lakpaga dum ep mamin mo thondri ko lura kana maming aina phagadaba ma tholage aduga mayam gi damakta sum kana ning mamina dum to kano to biro no yengo Manipur gi atopa sinen mes takpa dum lai sing du yengo mo khisu makhoi de su kana balo adagi atopa mayang gi oja sing du kana balo ai gi su content bhajan se aina CGL ga tai ji ai gi di ai gi content ji mayang ma na de ba ai gi su percentage tai percentage ji type mana ai type khaidu ngasi type 11 tai ba tai 11 ji kaino Venn diagram sinaba adumba Venn diagram sinara go hotpa adumba percentage question nei nei ba sumaina ai type tongan tongan adagi type number 10 dana mayang mai akogi imalon ga sinara ga ko mapum dagi macet khaina mapum dagi macet haraga sigi sida bs tawba sida bs tawba tare ko mapum dai macet sida bs tawba question jing part ari thona question kunthau ni nei nari je adi siju question kunthau ni nei nari je marang kai gar jane no ne leri ama leri mes ki leri ama leri ga nei no udro jane ai hoji percentage class tara ga tare suramni class amom do question tara ma thang hen nei nei ba adai hoji polphone question chani me a hen nei na gram ne 200 plus question makhal ju type su ba adum noi CGL adagi CGL me thama tam da kai su laroi sigi coaching khutau ji basic to advanced course ki ai khona bi ba yamna ai takwa heibu du kak natana content phajana bu khona ri kholi mayam je mayam matam khara sangi aduna suma mayam je leibana aina marak marakta ai gi su satra haidi hingba ngamjana ba satra khara mana free da video yenga to e khara mana aina laga haita ba singdu mating logi khali adum majing da gi aina phasa khara khara akoi lahodra ga di kamai tawni haidi lobai di ma type du maman wena mayam si chaubi gno ko SSG di gi chodum DQ classing asiga kunga trampan ngasi kun subada kano tawbone simple interest ki class basic class hore ba ko admaina mai class kun surubane ado ai satra sing na su sawe ba ai thagal kari DQ class am thagat pane ba ko app ta loina thagalani ai mobile app si loiradi app to na loi phangalani noi da pham jana ko YouTube ta thagaladi sakhai tawbone aduna hojiki mem enge class ta khara focus tawge se wari yam ngang nei re ko ai number pu hai kam gu jawre number du sini ko 7047287 ni ya ko yongo kana to se mem support to biro ai ju ai afaba mem pu la ke ko yenge aduga smai tore vocabulary matang da aina mem da present tawning mam lai ko Manipur da English lingba yam lai bani adu aina pami sina ko vocabulary se ai ko gi mother tongue da imalon ji da athaja handok pi ro phajara takwa vocabulary de 1 to 31 je ai record lo boda hoji kano do taraga tare sujile time pan subo tawrani ko mathamo yam thuna losilani ko ai ji coaching du gi sem saba khar tawru bai khar silu bai wan hoji ko me tawrani de 31 boji luar matung da ai ji hoji mayam na maming chali black book tagi phajawa jawa khangalani plus aina collection tawjaba toina sinaba word mayam je no magi 20 words kuma je word ama irani word to gi meaning du kamaina maji kontoksi kamaina haigani magi arthaji maitalo na kamai hangani adi maji babla adi karino adi ma yawba English ki sentence akoida sukau ka ro de mong da araiba sentence ka je simbiraga adi artha manaba meaning manaba adi main to ro word si no magi nei na 20 words kum nei na ge adu nuti class video record tawge ga khalle ba ko mayam gi fanaba nei to tu si all India competition exam thama tamda akoina yamna lu akhoi matam yam lu na hona bodo noina line hona yana ba plan do tobi gi do bonida pare ma'am se ado hoji ai gi 011 class da ina noida prime number jima phajilon haigre ko prime number dum andum phajilor dairo ko adudi
ꯑꯩꯅ 011 ꯀ꯭ꯂꯥꯁ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯗꯦ ꯇꯥꯏꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯅꯤ ꯗꯦ ꯇꯥꯏꯝꯗꯣ ꯀꯔꯝꯕ ꯇꯥꯏꯃꯤꯡ ꯑꯣꯟꯗꯣꯏꯅꯣꯗꯤ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯗꯦ ꯇꯥꯏꯝꯗ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯅꯥꯏꯠꯀꯤ ꯇꯥꯏꯝꯁꯤꯅ ꯑꯩ ꯀꯩꯗꯧꯋꯦꯕ 9 PM ꯗꯒꯤꯅ ꯍꯧꯖꯤꯛꯀꯤ 10 PM ꯐꯥꯎꯁꯤ ꯑꯩ ꯁꯥꯇ꯭ꯔ ꯑꯅꯤꯈꯛꯁꯤ ꯔꯦꯟꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯩ ꯀꯥꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯑꯦꯛꯁꯇ꯭ꯔꯥ ꯀꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨꯅ ꯃꯣꯏ ꯄꯦꯔꯦꯟꯁꯁꯨ ꯂꯥꯛꯑꯒ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯃꯣꯏꯒꯤ ꯇꯧꯔꯕꯅꯤꯅ ꯁꯤ ꯇꯥꯏꯃꯤꯡꯁꯤ ꯉꯝꯃꯔꯣꯏ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯑꯩ ꯁꯤꯒꯤ 011 ꯕꯦꯁꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯑꯗꯨꯒ 011 ꯄ꯭ꯂꯥꯁꯁꯦ ꯑꯩꯅ ꯇꯣꯄꯤꯛ ꯁꯦꯝꯗꯣꯛꯑ ꯊꯝꯃꯦꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯅꯣꯏꯗ ꯉꯁꯤ ꯗꯦꯃꯣ ꯑꯣꯏꯅ ꯍꯧꯔꯕꯗ ꯑꯩꯈꯣꯏꯅ ꯑꯪꯀꯒꯤ ꯂꯥꯏꯟꯁꯦ ꯈꯪꯒꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯈꯪꯒꯗꯕ ꯅꯝꯕꯔꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣ ꯅꯝꯕꯔ ꯁꯤꯁꯇꯦꯝꯁꯤꯗꯒꯤ ꯍꯥꯟꯅ ꯇꯝꯒꯗꯕ ꯅꯝꯕꯔ ꯁꯤꯁꯇꯦꯝꯁꯦ ꯍꯥꯟꯅ ꯐꯨꯜꯂꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯁꯦꯕ ꯀꯣ ꯅꯝꯕꯔ ꯁꯤꯁꯇꯦꯝꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯝꯕꯔ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤꯗ ꯅꯝꯕꯔꯁꯤꯡꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔꯁꯤꯡꯁꯦ ꯀꯅꯥꯅ ꯁꯥꯏ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯒꯗꯕ ꯅꯝꯕꯔꯁꯤꯡꯁꯦ ꯀꯅꯥꯅ ꯁꯥꯏ ꯗꯤꯖꯤꯠ ꯀꯧꯕ ꯑꯃꯅ ꯁꯥꯏ ꯗꯤꯖꯤꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯗꯤꯖꯤꯠ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 0 1 2 3 4 5 6 7 8 ꯑꯃꯁꯨꯡ 9 ꯀꯣꯃꯥ ꯀꯣꯠꯂꯤꯁꯤ ꯃꯣꯏꯁꯤ ꯑꯃꯃꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯅꯤꯀꯣ ꯁꯤ ꯃꯈꯣꯏ ꯄꯨꯟꯅ 10 ꯂꯩꯀꯣ ꯁꯤꯒꯤ 10ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯤꯖꯤꯠꯁ ꯀꯧꯋꯦꯕ ꯃꯈꯣꯏ 10ꯁꯤꯀꯣ ꯍꯥꯏꯔꯤꯕ ꯗꯤꯖꯤꯠꯁꯤꯡꯁꯤꯅꯅꯦ ꯃꯈꯣꯏꯅ ꯅꯝꯕꯔꯁꯤꯡꯁꯤ ꯐꯣꯝ ꯇꯧꯕꯅꯦꯕ ꯅꯝꯕꯔꯁꯤꯡꯁꯦ R ꯐꯣꯝ ꯅꯝꯕꯔꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯦꯝꯃꯦꯕ 5 ꯗꯤꯁ 10 ꯗꯤꯖꯤꯠꯁ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯠ 10ꯁꯤꯅꯅꯦ ꯁꯦꯝꯃ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯏꯔꯤꯁꯤ ꯌꯥꯅꯩꯀꯣ ꯁꯤꯒꯤ ꯗꯤꯖꯤꯠ 10ꯁꯤꯅ ꯄꯨꯜꯂꯒꯀꯣ ꯒ꯭ꯔꯨꯄꯤꯡ ꯁꯦꯝꯃꯒ ꯅꯝꯕꯔꯁꯤꯡꯁꯤ ꯁꯦꯝꯃꯦ ꯍꯥꯏꯕꯅꯤ NOS ꯍꯥꯏꯅ ꯅꯝꯕꯔꯁꯤꯡ ꯁꯦꯝꯃꯤꯅꯦꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯒꯤ ꯗꯤꯖꯤꯠ 10ꯁꯤꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯅꯝꯕꯔꯁꯤꯡ ꯑꯣꯏꯕꯩꯅꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯅꯝꯕꯔ ꯁꯤꯁꯇꯦꯝꯁꯤ ꯗꯦꯁꯤꯃꯦꯜ ꯅꯝꯕꯔ ꯁꯤꯁꯇꯦꯝ ꯀꯧꯔꯤꯁꯤ ꯗꯦꯁꯤꯃꯦꯜ ꯅꯝꯕꯔ ꯁꯤꯁꯇꯦꯝ ꯀꯧꯋꯦ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯅꯝꯕꯔ ꯁꯤꯁꯇꯦꯝꯁꯤꯀꯣ ꯅꯝꯕꯔꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯗꯦꯁꯤꯃꯦꯜ ꯅꯝꯕꯔ ꯁꯤꯁꯇꯦꯝ ꯀꯧꯔꯤ ꯀꯩꯒꯤꯅꯣ ꯗꯦꯁꯤ ꯍꯥꯏꯕꯗꯤ 10 ꯍꯥꯏꯕꯅꯦꯕꯀꯣ ꯗꯦꯁꯤ ꯍꯥꯏꯕꯗꯤ 10 10 ꯍꯥꯏꯕꯅꯦꯕ ꯗꯤꯖꯤꯠ 10 ꯌꯨꯁ ꯇꯧꯋꯤꯗꯅ ꯁꯤ ꯗꯤꯖꯤꯠ 10ꯁꯦ ꯑꯩꯈꯣꯏ ꯌꯨꯁ ꯇꯧꯋꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯗꯦꯁꯤ ꯍꯥꯏꯗꯤ 10 ꯍꯥꯏꯕꯅꯤ ꯑꯗꯨꯅ 10ꯗꯒꯤ ꯂꯥꯛꯄ ꯗꯦꯁꯤꯃꯦꯜ ꯅꯝꯕꯔ ꯁꯤꯁꯇꯦꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯅꯝꯕꯔ ꯁꯤꯁꯇꯦꯝꯁꯦ ꯌꯥꯅꯩꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯀꯥꯟꯗ ꯑꯩꯈꯣꯏꯅ 10 ꯄꯣꯏꯟ ꯁꯤ ꯀꯩ ꯍꯥꯏꯕ 10 ꯄꯣꯏꯟ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯗꯦꯁꯤꯃꯦꯜ ꯄꯣꯏꯟ ꯀꯧꯕꯁꯦ ꯁꯤ ꯀꯩ ꯀꯧꯏꯕ ꯁꯤ ꯂꯩꯁꯦ ꯗꯦꯁꯤꯃꯦꯜ ꯄꯣꯏꯟ ꯀꯧꯏꯗꯅ ꯗꯦꯁꯤꯃꯦꯜ ꯅꯝꯕꯔ ꯁꯤꯁꯇꯦꯝꯗ ꯁꯤꯖꯤꯟꯅꯕ ꯗꯦꯁꯤꯃꯦꯜ ꯄꯣꯏꯟꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨ ꯁꯤꯒꯨꯝꯕꯗꯒꯤ ꯑꯗꯨꯝ ꯍꯧꯔꯗꯧꯅꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯥꯔꯛꯇꯣ 100+ ꯑꯣꯏꯍꯜꯂꯣ ꯑꯗꯨꯒ ꯂꯝꯖꯦꯜ ꯉꯝꯃꯣ ꯃꯦꯒꯦꯜ ꯐꯤꯠ ꯑꯣꯏꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯌꯣꯔ ꯈꯜꯂꯦ ꯃꯥꯔꯛ ꯅꯦꯝꯃꯗꯤ ꯈꯜꯂꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯍꯥꯏꯁꯦ ꯁꯥꯏꯀ꯭ꯂꯣꯟ ꯍꯥꯏꯁꯦ ꯈꯪꯗꯦ ꯕ꯭ꯔꯣ ꯁꯥꯏꯀ꯭ꯂꯣꯟ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯁꯥꯏꯀ꯭ꯂꯣꯟ ꯍꯥꯏꯁꯦ ꯂꯝꯖꯦꯜ ꯉꯝꯃꯗꯤ ꯊꯕꯛ ꯈꯜꯂꯗ꯭ꯔꯣ ꯂꯝꯖꯦꯜ ꯉꯝꯃꯗꯤ ꯈꯜꯂꯣꯏꯌꯦ ꯂꯝꯖꯦꯜ ꯉꯝꯃꯗꯤ ꯈꯜꯂꯣꯏ ꯍꯥꯏꯗꯤ ꯔꯤꯇꯟꯒꯤ ꯃꯥꯔꯛꯁꯤ ꯂꯩꯔꯅꯤ ꯔꯤꯇꯟ GDG ꯔꯤꯇꯟꯁꯦ ꯍꯥꯟꯅ ꯄꯥꯁ ꯇꯧꯔꯅꯤꯀꯣ ꯔꯤꯇꯟ ꯄꯥꯁ ꯇꯧꯔꯅꯤ ꯃꯊꯪꯗ ꯂꯝꯖꯦꯜ ꯂꯥꯛꯑꯅꯤ ꯂꯝꯖꯦꯜꯗꯒꯤ ꯃꯣꯏ ꯂꯝꯖꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯍꯥꯏꯠ ꯁꯨꯕ ꯈꯣꯠꯄ ꯂꯣꯏ ꯆꯦꯛ ꯇꯧꯔꯅꯤꯀꯣ ꯃꯦꯗꯤꯀꯦꯜꯁꯤ ꯂꯣꯏꯅ ꯁꯤ ꯑꯍꯨꯝꯁꯤ ꯉꯁꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯗꯣ ꯃꯣꯏ ꯑꯍꯨꯝꯁꯤ ꯐꯤꯠ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯐꯤꯠ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯔꯤꯇꯟꯗ ꯐꯪꯈꯤꯕ ꯃꯥꯔꯛꯇꯣ ꯃꯥꯒꯤ ꯔꯤꯇꯟꯒꯤ ꯃꯥꯔꯛꯇꯣ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯃꯦꯔꯤꯠ ꯂꯤꯁ ꯁꯦꯝꯒꯅꯦꯕ ꯃꯣꯏꯒꯤ ꯃꯦꯔꯤꯠ ꯂꯤꯁ ꯁꯦꯝꯃꯛꯀꯅꯦꯕ ꯈꯪꯉꯕ ꯁꯤꯒꯤ ꯃꯦꯔꯤꯠ ꯂꯤꯁ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯗꯨꯗ ꯃꯥꯔꯛ ꯉꯁꯥꯏꯒꯤ ꯂꯝꯖꯦꯟꯁꯨ ꯉꯝꯃꯕ ꯃꯦꯗꯤꯀꯦꯜꯁꯨ ꯂꯣꯏꯔꯕ ꯑꯗꯨ ꯃꯥꯔꯛꯇꯤ ꯅꯦꯝꯕ ꯀꯥꯡꯕꯨꯗꯨꯅ ꯑꯃꯨꯛ ꯃꯦꯔꯤꯠ ꯂꯤꯁꯇꯨꯗ ꯚꯦꯀꯦꯟꯁꯤꯗꯨ ꯃꯦꯜꯂꯀꯥꯟꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯂꯩꯍꯧꯕꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯝ ꯂꯩ ꯃꯥꯔꯛ ꯋꯥꯡꯉꯗꯤ ꯈꯜꯂꯦ ꯃꯦꯗꯤꯀꯦꯜ ꯍꯥꯏꯁꯤ ꯃꯤꯠ ꯅꯣꯡ ꯁꯣꯛꯄ꯭ꯔꯥ ꯆꯦꯛ ꯇꯧꯔꯛꯀꯅꯤ ꯈꯨ ꯁꯝꯅꯕ꯭ꯔꯥ ꯉꯥꯅꯨ ꯈꯣꯡꯄꯥꯛ ꯇꯥꯕꯒ ꯍꯥꯏꯅ ꯂꯩ ꯑꯗꯨꯝꯕ ꯑꯣꯏꯕ꯭ꯔꯥ ꯑꯗꯒꯤ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁ ꯂꯩꯕ꯭ꯔꯥ ꯃꯁꯥꯗ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯆꯦꯛ ꯇꯧꯗꯣꯏꯅꯤꯀꯣ ꯃꯦꯗꯤꯀꯦꯜꯗ ꯑꯗꯩ ꯂꯝꯖꯦꯟꯁꯤꯗꯨ ꯑꯃꯨꯛ ꯆꯦꯜꯍꯜꯂꯅꯤ ꯂꯝꯁꯥꯡ ꯆꯦꯜꯍꯜꯂꯅꯤ ꯑꯗꯨꯒ ꯑꯄꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯌꯧꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯖꯦꯟ ꯉꯝꯃ ꯃꯇꯨꯡꯗ ꯍꯥꯏꯠ ꯁꯨꯕ꯭ꯔꯥ ꯈꯣꯠꯄ ꯆꯦꯁ ꯂꯣꯏ ꯇꯧꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯤ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯤ ꯔꯤꯇꯟ ꯍꯥꯟꯅ ꯊꯥꯗꯣꯏꯅꯤꯅ ꯅꯣꯏ ꯔꯤꯇꯟ ꯑꯦꯛꯖꯥꯝꯁꯦ SSGD ꯔꯤꯇꯟ ꯑꯦꯛꯖꯥꯝꯁꯦ February 2025 ꯇꯥꯗꯧ ꯃꯥꯜꯂꯤ ꯃꯣꯏꯅ January ꯅꯠꯇ꯭ꯔ February ꯍꯥꯏꯕꯅꯤꯅ February ꯇꯥꯗꯧ ꯃꯥꯜꯂꯤ ꯑꯀꯣꯟꯕꯒꯤ ꯊꯥꯁꯤꯗ ꯀꯣ ꯑꯗꯨꯅ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ ꯍꯣꯠꯅꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯖꯤꯠꯁꯤꯡꯁꯤꯅ ꯅꯝꯕꯔꯁꯤ ꯁꯦꯝꯃꯛꯄꯅꯤꯀꯣ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯁꯤ ꯌꯧꯅ ꯈꯪꯒꯗꯧꯅꯤ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨ ꯆꯤꯟꯐꯥ ꯄꯨꯔꯨꯕꯩꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯀꯣ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯍꯌꯦꯡ ꯑꯪꯀꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯗꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯁꯄꯣꯁ ꯅꯟ GDꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯣꯠꯄ ꯃꯇꯝꯗ ꯁꯤ ꯌꯥꯎꯔꯛꯑꯦꯕ 100/x = ꯁꯣꯝꯗ 60/100
12 into akada lae 70 mathata na 125 tare sida akhoi na sumai equation ama lae si equation ko equal to yawdi equation ko iko summa yawra ka je si kamai thar si x value si kya ta dino x na phone ta duine ba si x puthuno hona matham da aina satra jing da angka ta e ta ko matham da sumai na la kani ji ainu moi da explain tawre gyan di tare adu gyan taraga su moi da haitri ji kakna ba hiramdre kakna ba hitra dem phone du taro ko phone du taro roi kakna ba hitra ga di Yaba, adudi sidi 100 by x 60 by 12 into c sida kakna badi kamai tau tare se sida kakna badi kamai tau tare kakna ba hita noi kakna ne kya ta kyam than si hem than sa kya ta x value kya ta nem tharo x value kya ta nem tharo kya ta ni si kamur x value ja hero ne no kya ta do no si Yamko sigiji kakna badi kya ta hanro suman si kakna ba hita yaw si train thui ka di si kya thonge 5 thonge adu si 5 ka di kumanga kumanga ka di si hong ota di si kamai kakna de ma 5 ka 25 ni si 25 sin som sa cham ka ya ba adu kumanga mari adu som sa te le hodi si kya no 4 by x le re som sa te lo dis kya no si mathak si 1 makha da 3 sumaina ota di si da akhona 3 ka 4 puina ga 12 tare x ka 1 puina ga x tare sumaina si khot pa hita ba sa tra yauri wari bu ko sumba se hita ba je 12 tare abinash mai te 12 tare amaji 12 tare me ji sume sumaina sa tra sing ji angka ji sumai honi de kham si kang na ba ji de yang kuina sang mai tare ko adu mo ji ta se na ra ga di sumba sa tra sing gi khalaga ne mai ji ro level be sar kang na ba puli be na to du ji adu noi si sof tong amre Sebenarnya tahu sih es kya tani semua polo. Si es kya tani sih. Si kya tani, si kya tani. Pota Yunus Khan. Si yang, sekarang punya dini si ko. Kerana si ada. Sekarang sistem kadi taruk mari, taruk kadi manga. Maka am kerana biar. X bilu kya tare. Pota si cuma. Si kya tani. Si di X kya tani no ngamra. Si stable se. Si kya hari dia hari ni si untuk harus kya tani se. Kya tani si kya taro.
सिगी से क्या ताने हम तमदा x वैल्यू से 0 ताने से को कमाय होती ना ताके से x x ककना रो होलु रोबा अदि बेरा तारे ककना बया देबा करन पुइना गदा बसे सिसके सिगे पुइना गदा करन पुइना गदा ने को इक्वल टू 1 मद ले बसे 5 के x का दी 5x तारे सोमदना सिसके सिगे 12x तारे x यावजी नकल असोमदा थांदोक्रो असोमदा तो सोम 0 दा ngai hore सोमदि 12x लेरे सोमदा 5x से सोम थांदोक्रो क्या तारे दुदिया सोमदा 0 लेरे सोमदा क्या 7x तारे अतादी सी क्या तारे से x फोटो क्या तारा गदी 7 जिना 0 दी लुरने अदु x क्या तारने म्याम से अदुदी 7 0 येलदी x क्या तारे 0 तारे अदुना x 0 एकांदा सी इक्वेशन जे अनि जी लेफ्ट साइड का सी राइट साइड का अनि जी सुमन गदम इक्वेशन x की वैल्यू जे फंगी वैल्यू जे सिंजिलो x की वैल्यू जे ये थंगदसु ओइ थंगदु सिंजिन कांदा चुम्बो ओइगदौनेबा x नुना 0 ओइ तारागदि 0 द 16 येलो राइट साइड से क्या तारे 0 द 16 येलदी 0 तारे राइट साइड तो 0 तारे लेफ्ट साइड तो क्या तारे हो twice x by 5 हम नत्रो twice into x mo to 0 मखा द 5 अदुदि 0 द 5 ने येलदी क्या तारे 0 अतादि ओइ थंगबो 0 तारे ये थंगबो 0 तारे सेम ओइरद्रो सुमाना चुम्मे बसी x की वैल्यू 0 तारे बसी को यंग व्यू एंटरटेनमेंट 0 ताए अतै दि लोइना लाले बसी ओनली सुमी से यंग व्यू एंटरटेनमेंट सारिबा माई नंबर जी को असिनु पासे को तो सुमे अदमाना आमना होय अइना खितंग खरा लुहल पीबगी ओरमदि याय अदु नोय सोलीबा अइना हाइनिंगी से सुमाना लय साइनस टोन्सिल लेबगी दिने आइगी छात्र अमा अदमाना टोन्सिल लेदना ने ममांग खनगी दि अदमाना ने ममांग अमुका ने एग्जाम थारागा मा डॉक्टर द फजना ताना थोगा मदु सर्जरी तोथोगा हन खल्ल संग्रे मा एसएसबी द लई याय अदमाना ना सागी सिंगनब लेबसिंग डॉक्टर द हना अदुम कनो तोबा हना लोइन ताना थोबो को अदमाइन तो ताना थोगा होनो मयाम तोबा याबा थबगनी तोलोपति सावनी 50 प्लस ओइबनी को ओस आइना हारकान इब्रो कायदे मैम ताना से फ्री फ्री मोइना को मैम ngasiगी आई क्लास लोसिलानी आइना हाबदो क्लास टाइमिंग चेंज तौदुरे आई डेमो ओइना होरमनी आई 011 क्लास तौबसे मैमना आई हाइतबा सात्र मैम यावबसिंदुगी मतेंग पांगबो ओइना तौबनी मणिपुरदा लेबा अंगा हाइतबसिंगी ओइबा क्लासनी अतोपा लेबेंददि आई सुमाइन तावय आई थुना ताक सीजल लेबेंदगदि अंक खराम यांकल जिदी लेबेंदा खरा तबना ताय 011 जिना पुरा हाइतबसिंग खुताक तालकनी लेबेन जी साना साना ताकने मेन तोइजी को 011 गी ले खुताक सददि नोइना आई जी बोरिंग याम चुरनी खरा हिबा सात्रना वीडियो येंगागदि को अदुना आई दी कनो तोरनेबा पब्लिक लाइव से पब्लिक ओइना थारोगी खले आई प्लान जी को अदो WhatsApp ग्रुप अमा सेमगा को WhatsApp ग्रुप अमा सेमगा अदमाय तोरो तोगी खले हाइदि मी मैम लाइव पब्लिकली थाजिल लुरदि मी मैम यावरानी अंका मैम अमा अखोगी कनो तो हाइरगा लेबा मैम यावरागा अदो मोइना खन तो कने अदो साइक्लोन गी पेनकाइटिस स्टोनी लेब किनी द नुंग लेबेदि कैसु तौदबनी अदो नोय हेपेतंग येंथो को डॉक्टर का सब तानो साइक्लोन नंगी दो खितंग दि दाउ लै नंगी दो यादौ दि मानदे अदो आइने एकता मदु द फाइनेन हाइबि नंग पुनिंग याम हंदगिनो डॉक्टर का सब तानो ओइ तो याबा लैब्रनो को मैम WhatsApp ग्रुप से सेमगा माय लिंक थारा तौबि ओइना तौगेन खले को सिगी 0 लेबेंगी से अतै सीजीएल गुम्बा अतै क्वेश्चन नाइना बोरगदि कनो तौ याबा पब्लिकली थायाबा आइदि आइना अराइबल इवेंट तागाना आइगोना नोंगना मी जोरकन बिट लेरो सा 011 क्लास से लाइव थासी कदम जित मोरांते हाइतब गमु म्याम अमा लैब मोइदु मयाम मल तिन गान इकाइ जबाय ता हाइतबगी को अदुमा मयाम मतेंग पांगंगे तौगनिदा मोइदि मी ओ यादब्रा याइ केदु यारोइदुनो आइगी हाइतब सात्र लैब आइगोंदा CDS की कोचिंग तौबियुनो तौलाय अदुगा लैरमि नॉलेज न CDS ऑफिसर ओइबगी नॉलेज लैरमदबदगी आइना केदौरे तमना एबु नंग ओइरोय हारुदि सात्र नुं वरौदोरबा तमना पुनिंग दो इन फादरगा जीडी गुम्बा एग्जाम से हाना तौरो दु ऑफिसर दु कोना लामो हायरगा दमाना एडवाइस पीबी बिदगी सात्र दु खोनरे जीडी दु हामा थाबदा अदु बाबु मा सी लौबी मा ले वालगा खलौद्रे फिजिकल ओर मतुंगा हंदक अमु थारे खनग्रे खल्ल मतुंगा हंदकी एग्जाम लेटेस्ट की 24 जु थारे सिनदा मा वांगे सुमान तौदना माइथिरम ममीदुना थबक खनग्र मतुंगा अमु थाबदा जुम खल्ले अदुना मैम सिनी को अखो जावै बखोइना सात्र सिंदा माइ पावे हेता हाइबसु यादे अदुना ताना तौदिनी को
ꯁꯥꯏꯀ꯭ꯂꯣꯟ ꯅꯪꯒꯤꯗꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯑꯗꯨꯅꯤꯀꯣ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯗꯤꯅꯦ ꯍꯩꯔꯝꯃꯒꯁꯨ ꯁꯥꯔꯅ ꯇꯥꯛꯏꯁꯤ ꯖꯤꯔꯣ ꯂꯦꯚꯦꯜꯒꯤ ꯈꯨꯇꯥꯛꯅꯦ ꯍꯩꯇꯕ ꯁꯥꯇ꯭ꯔ ꯐꯣꯀꯁ ꯇꯧꯔꯤ ꯈꯪꯕꯤꯕ ꯌꯥꯎꯋꯤ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯤ ꯇꯝ ꯉꯝꯗꯦ ꯁꯥꯇ꯭ꯔ ꯃꯔꯛꯇꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯩꯔꯒ ꯑꯍꯩꯄ ꯁꯥꯖꯤꯜꯂꯛꯄ ꯍꯥꯏꯗꯤ ꯚꯦꯂꯨ ꯈꯪꯕꯤꯗꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯖꯤꯔꯣ ꯂꯦꯚꯦꯜ ꯖꯤꯗꯤꯗꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯖꯤꯔꯣ ꯂꯦꯚꯦꯜꯒꯤ ꯈꯨꯇꯥꯛꯀ ꯑꯩ ꯖꯤꯗꯤꯒ ꯑꯃꯨꯛ ꯖꯤꯗꯤꯗꯅ ꯑꯃꯨꯛ ꯈꯔ ꯂꯦꯚꯦꯜ ꯈꯤꯇꯪ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯖꯤꯑꯦꯜꯒꯨꯝꯕꯗꯗꯤ ꯑꯩ ꯏꯁꯄꯤꯠ ꯁꯣꯔꯠꯀꯠ ꯑꯣꯜꯂꯒ ꯑꯗꯨꯝ ꯇꯥꯜꯂꯛꯑꯅꯦꯕ ꯍꯥꯏꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯣꯏꯅ ꯁꯨꯃꯥꯏꯅ ꯂꯦꯚꯦꯜ ꯈꯔ ꯈꯦꯠꯅꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗꯤ ꯍꯧꯖꯤꯛ ꯏꯈꯤꯕꯗꯨꯅꯤꯀꯣ ꯅꯣꯏ ꯋꯥꯆꯞ ꯅꯝꯕꯔ ꯍꯪꯉꯛꯄꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡꯗꯣ ꯑꯩ ꯉꯁꯤ ꯇꯨꯝꯃꯀꯥꯟꯗ ꯈꯜꯂꯛꯑꯒꯦ ꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯏꯃꯤꯡꯗꯨꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯃꯤꯅ ꯅꯨꯡꯊꯤꯟ ꯐꯔꯛꯇ ꯀꯔꯝꯕꯗ ꯌꯥꯅꯤꯁꯦ ꯑꯗꯨꯒ ꯌꯥꯍꯧꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯉꯁꯨ ꯌꯥꯔꯦꯗꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯣ ꯀꯣ ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ